Evening, nam evening sa kawe ay imang gini aduga koina akoigi aigi belek select maming na kay padabalan select kawe aduga ngasi akoina pangthokkhre rural roots market che sidai sinase first pudi akoi kay padabalan select na oijaraga su koi Imphal East 1 gi select mari punjhallaga pangthokjabane select mari do akoigi mari adi akoigi thamamdi select adagi la seleb tangli he seleb aduga akoi kai thadabana ho soijarga seleb mari sina punna samnaraga masigi rural market se pangthokjabane aduga masida akoina stone marfu mathoi seleb mari sigi oina akoigi market sida phamme aduga IDP dagi stall ahum amaga hapaga stall marfu mari phamjabane akoigi mafam sina chingarel tejpur lamjing ground sida akoina masi sinjabane masigi maru oiba pandamdi akoigi seleb na koliba area sida SAG member singna akoigi seleb fund haidana community investment phanje loan akoigi SAG member da thadaraga makoisina livelihood activity tawre makoina tawriba livelihood activity adu puthokjariba moigi production du yomham leitaba yomgi kudong chawa phangdaba market mafam koi sembam sembagi adugumba koi khungjang amada plan amada koi market se semjabane aduga masida akoi gi leiriba chingarel tejpur khatang natana kai phajaba plan amadi ita seleb ngombi seleb tanglei he nhai seleb mari asigi Imphal East 1 gi jaga area sing degi laaga asigi akoi gi rural market asiga pochei leiba lapi adugo hajikse harvesting matam oibanina kitang mi lakoi kudong chabudi handak kisdi wale mamang dan hele matung dana hena amu ngasi asidagi mathangi rural market na hena koigi mi yamba oigine habiki asaju thamni aduga koigi rural market se ha budingi tang taramathoi taranithoi sida sungsoi soidana haiba koigi chingarel tejpur yaifa lamjing kang ground sida pangthokjagani haiba khumji khumjai mamang thabe hudok Tara ko akoigi 26 lakhs akoigi leminei ba koi core committee se si koi leminei se seleb mari dagi apun boina member ani represent tawbane bako koi core committee hai tare koigi ngasigi rural market se koi sina hand hadila ibai son sim adigi kari ako arak koina yemja bai tare aduga koina outside tagi pusalakpa SAG member na puthokta ba
ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯕ ꯍꯥꯏꯕꯗꯤ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯂꯧꯁꯜꯂꯒ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯍꯟꯗꯦ ꯃꯦꯝꯕꯔ ꯈꯛꯇꯪꯅ ꯄꯨꯊꯣꯛꯄ ꯄꯣꯠꯇꯨ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯝꯖꯔꯤꯁꯦ ꯂꯥꯛ 13 ꯌꯣꯟꯕꯤꯈꯤꯕ ꯃꯃꯥꯡꯗꯗꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯥꯔꯒꯗꯤ ꯔꯨꯔꯦꯜ ꯔꯨꯠ ꯃꯥꯔꯀꯦꯠꯁꯤ ꯀꯥꯟꯅꯩꯅ ꯂꯧꯕꯤꯕ꯭ꯔꯥ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ SHG ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯑꯒ ꯃꯁꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛꯇꯨ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯐꯪꯉꯦ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯃꯁꯥꯒꯤ ꯏꯟꯀꯝꯗꯣ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯃꯦꯗꯅ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯩꯌꯦꯅ ꯈꯟꯖꯩ